Thobal District ki Khongjong Police Station ki manung chanba Langathel Thingel Leikai de leiba Puyam Tenden Singh chahi yankai mare apokpa Leikidraba P Hera Chandra gi yum ge veranda da Chinese hand grenade amaleiram le haire hand grenade adu ngasayu pung tara minute tara mangarom tabada Tenden gi mamong nupina chak thongna ba iruba loiraga changlakpada thengnarakpani haire Khongjong Police Station ki police team ama laktuna mafam aduda mi amata changhandana ngak senduna thamlaga bomb disposal squad laklaba matung nungthil pung ani minute yankai mangarom tabada hand grenade adu lauthok matung pung 3 minute tara nipal rom tabada Langathel langam chingda asoingam yaudana pokai hankre haire press na imungi miyoy singdagi fangba pauda yumboi riba Puyam Tenden asi heart attack tobadagi Hauzik chatpangamdaduna leire machanupa anina chekona mada thabak suba chatlaga nongmagi suraga chariba imungne Tenden gi machanupa ahaldi piklingaidagi yum thadoktuna chatkibadagi ngasi fauba halakidre haire Tenden gi mayumda civil dress ta amade uniform set parmising yamna toina laktuna machanupa ga pau fauna bra haibane chingba yamna toina hange ngasi su bom leire haibagi pau hek khangbaga army na su hana yoraktuna bom leiram liba mafamadu yengsin kipaga loinana police ta hairuranu bom si pukhrage hairakpadagi imungi miyoy singna Khongjong police ta pau piduna bom adu lokthokibane press na mayum gi miyoy singdagi fangba pauda lalhaulup amana ambush tawduna army major ama amade nupi amasung machanupa yaw na hatkibagi thodok amaga mari leinana piklingaidagi mayum thadoktuna chatkraba Tenden gi machanupa dusu NIA na wanted lauthokraba miyoy ni haire